Akasbani Imphal Nayani Devi ne pau pajari ahanbada maru oiba pau Kamjong jilada African swine flu gi laichat thengnarakpadagi district magistrate na akanba section thorang lokhat hankre Manipur da ngarang mioi ani nauna COVID-19 positive oikhi adumoinamak laichat asidagi naba phakhiba masung sibagi pau leite Pradhan Mantri na hairi nupi singda sakti pibagi wafam haukiba chahi nipan asida sarkarna thabak taw onthokna bakan honarakli amasung thani chupna chathagadaba covid vaccination gi khongjang har ghar 10 tak campaign 2.0 leibak pumbada chathari Kamjong jila da African swine flu thengna badagi jila asigi Grehang village da leba dang farming gi kilometer amana konba maphambu infected zone oina lauthopaga loina na farm asidagi kilometer 10 na konba maphambu na surveillance zone oina lauthoktuna akanba section tawrang lokalle Kamjong jila gi district magistrate na thokpa cherol amada hairiba mapham sing asidagi okpu thokpa natraga atopa mapham singdagi hairiba mapham asida okpu jilakpa so thingba thamle laichat asi makhata na sandorakpa thingnaba veterinary and animal husbandry bibhag amasung district administration na akanba section thorang lokhotpa haure Manipur da ngarang mioi ani nauna COVID-19 positive oikhi laichat asida mioi amata naba phaba natraga sibagi pau leite raijagi haksal bibhag na ngarang numidang waram thokpa cherol amada haukhiba pung kunmari da punna sample humphudra ni pante sabagi manungda mioi ani nauna COVID-19 positive oiba thenakhi positive oibagi chang chada 2.3 ni naba phagalakpagi changna chada marphudra ni 5.3 ni hojik active case 9 leiri Marak asida raija sige oina COVID vaccine kapagi thabak mai pakna changsin bagaloina na hojik phawada vaccine dose punna lakun mapan lisingani chahung kunipan kapkre madugi manungda ahanba dose gina lak tara mangali sing humphudra mathoi supna ni phu ani suba dose gina lak tara ni thoi lising kuntrahom doi chahung kun mapan aduga precaution dose gina lising marphudra tare chamapan yankhai mapan kapkre ngasige oina vaccine dose manga kapkhe Kendra ki Information and Broadcasting amadi Fisheries, Animal Husbandry and Dairying ki Raja Mantri Dr. L. Murugan numin ini ki khongchatang asi Meghalaya da chatkani Dr. Murugan ki numin ini ki Meghalaya khongchat manungda mantri na tongan ba project sing chatuni yengsingani amadi Fishery ki Infrastructure amasung Pradhan Mantri Matsya Sampada Yojana amasung Raja adugi Animal Husbandry ki paikal iba scheme sing yengsingani Mantrina Silong the Pangtokataba Mipam Amada scheme Kayagi Kudung Zapa Panglaba beneficiary singa Hakting Nanawari Sanagani Madigi Tungda Mantrina Chirapunji da Laiba All India Radio da Chatkani Amasung Information Amasung Broadcasting Mantralegi Makhada Laiba Official Singasu Hakting Nana Unagani Meghalaya ki Directorate of Dairy Development amasung Martin Luther Christian University ga kusamna duna World Milk Day lisingani kuni thogi saruk ama oina University asigi campus ta ngasi awareness program ama pangthokani East Khasi Hills ki Senior Dairy Officer KM Loriniyang na hai Sangomna miyobi ke haksangda makhal khuning makki kanaba pi haibadugi matangda awareness ki thoram asi maru oina pangthokpani Mahakna makhatana hai lamdam asomda sangomgi pothok sing marang kaina puthoknaba hotnabagi tangai phataba lei tabiriba pawasi akasbani Imphal dagini Pradhan Mantri Narendra Modi na hairi nupi singda sakti pibagi wafam haukiba chahi pan asida sarkarna thabak taw onthoknaba kanna honarakli Twitter da thagat pagwarol amata Pradhan Mantri na hai mahake sarkar asi heklak padagi nupi singi yai thorang da mangjil thana thabak kaya paikatuna lakli chawkhat thorangi thabak da nupi singna lamjing hannaba ki lokhalakpa thausil thorang singna leibak asigi ima ije ijal amadi icha nupi koti kaya gi punchi mahingda ahongba kaya purak bangamle Mahakna hai Mudra Yojana, Pradhan Mantri Matru Bandhana Yojana, Pradhan Mantri Surakshit Matritbha Abhiyan Yauna, Thaknaba Phabe Ising amasung gas connection sing lemna pibagi thausil kayana ahongba sing asi purakba ngamkhibani
लेबाक पुंबदा था अनि चुमना चथगदबा कोविड वैक्सीनेशन की खोंजंग हर घर दस तक कैंपेन 2.0 ngarangdagi haukhre campaign asi raija gi haksel bibhagna sinduna raija sigi tongan tongan ba mapham kaya da supang thokli mega covid vaccination drive asigi maru eba pandam di hida kapa yarba mipung khudingma hida kap thokna bagi pandam dani campaign asi mathang dagi kunthama to phawba raija masung union territory sin bathungna pangtokani केंद्र की हक्सल मंत्रालय ने हाई कोविड-19 की सेकेंड डोज काप यारबा मियोय सिंह अमसुंग प्रिकॉशन डोज काप यारबा मियोय सिंहबु युमथोंग चंगदुना चथगदौरिबा हिदा काप की कैंपेन असिदा वैक्सीन कापथोक हौबा यागनी मंत्रालय ने हाई चेई तारानी थोइदगी तारानी पान फावी मनुंगदा लेबा अंगांग सिंगी सु स्कूल सिंगदा कैंपेन चथगनी कैंपेन असि मारू ओइना ओल एज होम स्कूल कॉलेज जेल अमसुंग चेक सुपम सिंगदना हेना खुदुंग चाबा पीगनी हंदकता हक्सेल मंत्रालय ने राज्य अमसुंग यूनियन टेरिटोरी सिंगदा था अनि चथगदबा हर घर 10 तक कैंपेन पांगथोकनबा थौरांग यातनबा खंगन खिबा लैरिबनी मसिगी मथक्ता हिदा काप यारबा मियोय सिंह हिदा काप थोपकी खोंजंग यांगसिनबसु मंत्रालयना हाइरी राज्य अमसुंग यूनियन टेरिटोरी खरदा कोविड-19 वैक्सीन कापगी थबक तपथरिबा दुदा हक्सेल मंत्रालयना नुंगनांगबा फोंदोकली मरक असिदा लेबाक असिदा चंगसिलेबा कोविड वैक्सीन कापगी खोंजंगदा हौजिक फावदा वैक्सीन डोज कोटी 442 लाख 59 हेना कापखरे हक्सेल मंत्रालय ने हाई वैक्सीन कापगी खोंजंग असिदा वैक्सीन डोज कोटी 442 लाख 59,63,490 हेना कापखरे ngaranggi oina vaccine dose lakh 10,60,60 hena kapki Kerala da COVID-19 positive oibi chang hanthaba leitri akasbani paumina hai ngarang raja du da nauna mioi chawhum phudra COVID-19 positive oibe thengnakhi aduga covid na naraba mioi chatu kunthana naba phakhi raja adugi Ernakulam jila na ujik phawada covid positive oibagi chang khwaidagi wangli aruga Tiruvananthapuram na ani subada leiri Kottayam, Thrissur amasung Kozhikode jilada COVID-19 positive oibagi chang digit ahumda leiri masi hanadi chang nemna leirambani Gujarat ki Gandhinagar da ngarangdagi chatarakba raja singi Shiksha Mantri singi mipham asiloi silagani mipham asi ngarang hogdokbagi thoramda kendra gi Shiksha Mantri Dharmendra Pradhana hai numit nini gi mipham asida tongan da Shiksha Mantri singna phongdokki bawafam National Education Policy ising ani kuni thoida hapchinduna thausil asi hena masak thokpa thausil lama oyenba ngamlagani masina lebak asi singsagi lamda thoidokna kanaba piragani Sri Pradhana hai jati gi siksagi thausil lising ani kunna mahi tampam sang singda digital gi khuthangda atai hiram kaya amadi technology gi lamda mahiro singda kanaba pinanba thorang kaya paikhatli उपराष्ट्रपति एम वेंकैया नायडू की लेबाक अहुंगी खोंचत की नीनी चनबा उइना सेनेगाल द थुंखरे उपराष्ट्रपति वेंकैया नायडू की सेनेगाल की खोंचत मनुंगदा लेबाक अदुगी राष्ट्रपति का अवांग बथाकी मिफम पांगथोक्तुना वारी सानागनी अमसुंग लेबाक अदुगी मकोक थोंबा लुचिंगबा कयागासु मिफम पांगथोकनी उपराष्ट्रपति की खोंचत असिदा हेल्थ अमसुंग फैमिली वेलफेयर की राज्य मंत्री डॉक्टर भारती पवार अमसुंग संसद की सदस्य अहुम लोइनरी Twitter da thagat pa warol amada mapal thoram mantralay gi machin chatpa arindam baksina hai sahi humpu hena Bharat amasung Senegal ga marum mapang oina laina rakhiba mari adu amuk ana ningsing halle उपराष्ट्रपति ना गेबोन दगी सेनेगाल दा थोंखिबगा लोइनाना मयाई थंगबा अफ्रीका लैबा की मकोक थोंबा लुचिंगबा सिंग अमसुंग ललोल इतिकी लुचिंगबा सिंगसु वारी सानगदौरी अरोइबदा मरुइबा पाव अमुक हंगन्ना कामजोंग जिला दा अफ्रीकन स्वाइन फ्लू गी लाइचत थेंगनारकपदगी डिस्ट्रिक्ट मैजिस्ट्रेट ना अकनबा चेक्सिन थौरांग लौखत हनख्रे Manipur da ngarang mioi ani nauna COVID-19 positive oikhi adamwanamak laichat asidagi naba pakiba amasung sibagi paw leite Pradhan Mantri na hairi nupi singda sakti pibagi wapam haukiba jahi nipan asida sarkarna thabak to onthokna bakanna honarakli amasung thani chupna athagadaba COVID vaccination ki khongjang har ghar 10 tak campaign 2.0 lebak pumbada chathari paw loijari